ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯒꯤ ꯈꯨꯟꯗꯣꯟꯗ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯤꯡꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯡ ꯆꯥꯎꯕ ꯃꯨꯛꯆꯠ ꯍꯥꯆꯠꯅꯕ ꯃꯇꯧꯗ ꯈꯨꯟꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯎꯕꯗꯇ ꯀꯤꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ, ꯆꯥꯎꯔꯕ ꯈꯣꯟꯖꯦꯜ ꯃꯤꯅ ꯎꯕꯗꯇ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯃꯨꯛꯆꯠꯅꯅ ꯂꯩꯀꯥꯏ ꯀꯣꯏ ꯀꯣꯏꯗꯅ ꯃꯊꯣꯡ ꯃꯔꯝ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯃꯊꯟꯇ ꯍꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯥꯟꯕ ꯂꯦꯝꯕꯤ ꯁꯅꯥꯒ ꯐꯥꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯂꯦꯝꯕꯤ ꯁꯅꯥ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯃꯊꯛ ꯊꯣꯡꯕꯗ ꯍꯪꯒꯠꯅ ꯋꯥ ꯈꯨꯝꯕ ꯉꯝꯖꯗꯕꯤꯅꯤ꯫ ꯃꯌꯨꯝꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯕꯤꯔꯛꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯒꯨꯟ ꯆꯞ ꯆꯥꯅ ꯌꯥꯎꯔꯕꯤꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯅꯥꯟꯅ ꯁꯤꯠ ꯁꯦꯡꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯝ ꯆꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯩ, ꯃꯐꯤ ꯑꯔꯨꯕ ꯁꯦꯠꯍꯟ ꯆꯥꯍꯜꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯉꯥꯡ ꯆꯩꯕꯗ ꯅꯣꯡꯃꯇ ꯍꯪꯒꯠꯅ ꯈꯨꯝꯖꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯄꯥꯝꯂꯤꯁꯤ꯫ ꯑꯩꯅ ꯐꯨꯔꯁꯨ ꯆꯩꯔꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅ ꯃꯤꯒ ꯈꯠꯅꯔꯨꯔꯒ ꯃꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯔꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯩꯒꯤ ꯈꯨꯠꯆꯥꯕꯤ ꯍꯥꯏꯗꯣ ꯆꯞ ꯆꯥꯅ ꯊꯣꯛꯏ꯫ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯃꯊꯟꯇ ꯍꯔꯥꯎꯖꯔꯤ꯫ ꯅꯣꯡꯃꯁꯨ ꯑꯌꯨꯛ ꯆꯥꯛꯆꯥ ꯃꯃꯥꯡꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯅ, ꯇꯥꯔꯤꯕ꯭ꯔꯣ? ꯑꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯀꯔꯤꯅꯣ ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ? ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯂꯦꯝꯕꯤ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯀꯤꯔꯞ ꯇꯧꯅ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯆꯥꯛ ꯆꯥꯕꯒꯤꯕꯨ ꯑꯗꯨꯝ ꯍꯥꯏꯅ ꯀꯧꯅꯕ꯭ꯔꯣ? ꯆꯠꯂꯣ, ꯊꯣꯛꯈ꯭ꯔ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯂꯦꯝꯕꯤ ꯁꯅꯥ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝ ꯃꯥꯡꯗ ꯇꯨꯃꯤꯟꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯐꯝꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯌꯦꯟꯁꯥꯡꯁꯤꯗꯤ ꯎꯟꯃꯨꯛ ꯏꯪꯉꯤꯅꯦ꯫ ꯍꯥꯏꯅꯨꯄꯤ, ꯅꯪꯒꯤ ꯌꯦꯟꯁꯥꯡꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯉꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯉꯔꯥꯡꯒꯤ ꯆꯖꯤꯛ ꯄꯤꯖꯔꯒ ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯇꯁꯦꯡꯅꯗꯤ ꯆꯥꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯨ ꯈꯨꯗꯛꯇ ꯊꯣꯡꯗꯨꯅ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯐꯝ ꯆꯩꯐꯝ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯄꯥꯈꯠꯄꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯃꯩꯇꯥꯆꯧ, ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯆꯖꯤꯛꯇꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯏꯪꯉꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛꯇ ꯁꯥꯍꯟꯖꯔꯛꯈꯤꯒꯦ꯫ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯆꯥꯛ ꯑꯏꯪꯕ ꯆꯥꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯣ? ꯑꯩꯁꯦ ꯆꯥꯛ ꯅꯤꯕ꯭ꯔꯕ? ꯌꯨꯝꯁꯤꯗ ꯆꯥꯛ ꯅꯤꯔꯒ ꯆꯥꯕ ꯂꯥꯛꯄ ꯃꯤ ꯃꯥꯟꯕ꯭ꯔꯕ ꯑꯩꯁꯦ? ꯑꯁꯨꯝꯅ ꯑꯗꯨꯛ ꯁꯥꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯕꯣꯔꯣꯡ ꯕꯣꯔꯣꯡ ꯁꯧꯗꯦꯗ ꯉꯥꯏꯔꯕꯗꯨ ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯀꯔꯤꯁꯨ ꯅꯠꯇꯕ ꯄꯣꯠꯇ ꯋꯥ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯄꯥꯝꯕ ꯅꯨꯄꯥꯅꯤ꯫ ꯆꯥꯛꯇꯨꯅ ꯁꯥꯅ ꯄꯨꯊꯣꯔꯛꯂꯕꯁꯨ ꯆꯩꯕꯤꯅꯤ, ꯏꯪꯅ ꯄꯨꯊꯣꯔꯛꯏ, ꯑꯁꯨꯛ ꯏꯪꯕꯁꯤꯕꯨ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯅ ꯆꯩꯕꯤꯅꯤ꯫ ꯆꯞ ꯆꯥꯅ ꯄꯨꯊꯣꯔꯛꯏ, ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯊꯤꯗꯨꯅ ꯋꯥ ꯑꯃ ꯍꯦꯛꯇ ꯆꯩꯐꯝ ꯉꯥꯡꯐꯝ ꯊꯤꯗꯧꯔꯤꯕꯅꯤ꯫ ꯅꯣꯡꯃꯗ ꯀꯗꯥꯏꯗ ꯆꯩꯁꯤꯒꯦ ꯊꯤꯔꯛꯄꯗ ꯑꯗꯨꯛ ꯇꯔꯨ ꯇꯅꯥꯟꯅ ꯆꯥꯝꯗꯨꯅ ꯊꯤꯔꯤꯕ ꯆꯥꯛ ꯄꯨꯈꯝꯗꯨ ꯃꯣꯠꯂꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯛꯀꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯦ, ꯄꯣꯠ ꯂꯥꯜꯂꯛꯄꯗ ꯑꯣꯏꯅ ꯂꯥꯜꯂꯛꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯩꯕꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯤꯌꯥꯗ ꯊꯥ ꯃꯄꯨꯡ ꯐꯥꯗꯅ ꯊꯣꯛꯄ ꯐꯥꯎꯕꯗ ꯂꯦꯝꯕꯤ ꯁꯅꯥꯗ ꯃꯥꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯂꯥꯟꯅ ꯇꯧꯔꯨꯕꯒꯤ ꯊꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯊꯣꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯅꯕꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥꯛ ꯆꯥꯔꯤꯉꯩ ꯅꯤꯡꯊꯦꯝꯅ, ꯌꯦꯟꯁꯥꯡꯁꯤꯗꯤ ꯊꯨꯝꯒ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯆꯞ ꯆꯥꯔꯤꯕ ꯌꯦꯟꯁꯥꯡꯒꯤ ꯊꯨꯝ ꯑꯗꯨꯕꯨ ꯆꯝꯃꯦ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯐꯝ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯆꯥꯛ ꯄꯨꯈꯝꯗꯨ ꯐꯠ ꯎꯞꯁꯤꯜꯂꯤ ꯂꯩꯕꯥꯛ ꯃꯈꯥꯗ꯫ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯄꯣꯞ ꯄꯣꯞ ꯊꯥꯖꯤꯜꯂꯤ꯫ ꯍꯣꯏ, ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯤ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯅꯃꯥꯗꯨꯅ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯅꯣꯏ ꯅꯄꯥꯝꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯕꯨ ꯊꯨꯝ ꯃꯣꯔꯣꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯑꯣꯛꯀꯤ ꯗꯅꯥ ꯊꯣꯡꯕꯗꯧꯅ ꯆꯥꯔꯛꯄꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ? ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ
mangak sampayduna sumang tamna soro chingduna puthораklaga laktuna illi lembi sana uprangna sillaga tai tumina kapchai kaimta hangatna khumjari yumsida changakpa yar aina amuk thorakpadane yumsida lermlabadi aibu pade hainu henang asum hairamlaga thongdu gam thingjanki upai leitraba lembi sana mapam chatke su chatngamda makhoigi sanggoidugi kachin amada changsinduna masabu thupsinjaduna lei ngaihak leiraga ningthemsu leibra leitabra haiduna thomai late nama pairaga koyeng yenglammi udabadagi changduna thonglon chilaga tumkhri lembi sanasu nongan ba phau sanggoiduda yarektuna kapna ngaiki asumna magi nupana sauba hanthakibaga yumda leitaba tanja yengduna ngarang chakhaikiba chakhum lamtu singdu amuk sitnana lushilli asumna makhoi anigi yumpan marisi nongmagi asum sathibi helakli ningthemna khara thakjaraklagana hene sini nani khangdana phubiba heli adu nattaba numittana khara phuraga sattokhiba sumayawi lembi sana yamna wani hingba haibadu oiri leikai minasu mana kappa lauba tawbududai adubu kana amatana khamluge khalamdi maramdi matai manau khatnababu marai amuk phajakhini haina loina magi thokpa leithokne lembi sanana turelda phi suba kumakpada magi masada tariba khamdekpagi maram mayamdu uraga leikai nupi singduna lone ingi tawnaduna wari tawne nupi emana hai yengudo lembi sanagi masada tariba dak mayamasi as uyeje mawana phobibagi kappa lawba mayamse ꯑꯩꯈꯣꯏꯗꯤ ꯌꯨꯝꯒ ꯊꯪꯅꯔꯨꯔꯤ ꯇꯪꯍꯩ ꯉꯝꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯗꯨꯅꯤ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯖꯕꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯃꯋꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯨꯅꯦ ꯅꯤꯡꯊꯦꯝꯁꯨ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯨꯅꯤ ꯆꯩꯔꯨꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯍꯨ ꯄꯥꯞ ꯑꯣꯏꯍꯧꯅꯤ ꯃꯤꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯐꯅ ꯐꯨꯅꯔꯁꯨ ꯍꯥꯠꯇꯣꯛꯅꯔꯁꯨ ꯑꯃꯨꯛ ꯂꯣꯏꯅ ꯀꯥꯎꯅꯈꯤꯅꯤꯗꯣ ꯑꯗꯨꯅ ꯋꯥ ꯉꯥꯡꯅꯤꯡꯗꯕ ꯑꯁꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯂꯣꯏꯅ ꯂꯩꯅꯈꯤꯕꯅ ꯈꯥꯝꯕꯤꯅꯕ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯅꯣꯡꯃꯒꯤ ꯃꯁꯥꯗꯤ ꯁꯣꯛꯆꯤꯜꯂꯛꯄ ꯍꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯍꯤ 7 ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯂꯤ ꯐꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯤ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯃꯌꯥꯡ ꯀꯪꯕꯅ ꯋꯥꯆꯤ ꯇꯪꯈꯥꯏ ꯃꯥꯜꯂꯛꯂꯤ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯃꯣꯟ ꯃꯤꯅꯨꯡ ꯀꯥꯎꯈꯤꯕ ꯀꯨꯏꯈ꯭ꯔꯦ ꯑꯗꯨꯛ ꯆꯪꯈꯣꯟꯅ ꯐꯖꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯂꯦꯝꯕꯤ ꯃꯆꯥꯁꯨ ꯌꯥꯎꯗꯦ ꯅꯣꯡꯉꯥꯟꯕꯒ ꯃꯁꯥꯒꯤ ꯃꯊꯧ ꯐꯖꯅ ꯂꯣꯏꯁꯤꯜꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯆꯥꯛ ꯏꯁꯤꯡ ꯐꯤꯖꯨ ꯐꯤꯖꯥꯝ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯧꯊꯣꯛꯆꯩ ꯋꯥꯈꯜꯗ ꯃꯊꯟꯇ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯁꯣꯟꯖꯍꯧꯏ ꯍꯧꯖꯤꯛꯀꯤꯗꯤ ꯍꯔꯥꯎꯗꯤ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟꯅ ꯀꯝꯗꯧꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯨ ꯍꯟꯕꯤꯔꯛꯀꯗ꯭ꯔꯥ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯒ ꯑꯩꯁꯦ ꯅꯦ ꯇꯥꯅ ꯂꯩꯖꯩ ꯃꯥꯅ ꯌꯨ ꯉꯥꯎꯔꯒ ꯃꯤꯒ ꯈꯠꯅꯖꯩꯗꯨꯅ ꯍꯜꯂꯛꯂꯒꯅ ꯍꯜꯂꯛꯄꯒ ꯑꯩꯁꯦ ꯁꯟ ꯏꯔꯣꯏ ꯇꯥꯟꯅꯕꯒꯨꯝ ꯐꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯉꯔꯥꯡ ꯅꯤꯡꯊꯦꯝꯅ ꯋꯥꯆꯦ ꯇꯪꯈꯥꯏꯅ ꯃꯄꯥꯝꯕꯣꯝꯗ ꯀꯟꯈꯤꯕ ꯖꯒꯥꯗꯨ ꯃꯈꯨꯠꯅ ꯊꯦꯡꯂꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁ ꯑꯩꯌꯣꯏꯃ ꯑꯩꯌꯣ ꯑꯅꯥꯕꯗꯨꯗ ꯌꯦꯡꯉꯤ ꯑꯁ ꯁꯤꯗꯤ ꯂꯣꯏꯅ ꯈꯥꯝꯇꯦꯛꯂꯝꯃꯤꯗꯅ ꯑꯩꯁꯦ ꯐꯨꯕꯗ ꯁꯤꯕ ꯍꯥꯏꯗꯨ ꯁꯣꯏꯔꯔꯣꯏ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯄ ꯀꯥꯏꯗꯨꯔꯤꯕ ꯀꯗꯥꯆꯤꯠꯅꯤ ꯇꯝ ꯉꯝꯗꯦ ꯑꯩ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯁꯥꯖꯦꯟ ꯁꯦꯝꯍꯧꯕꯅ ꯐꯩ ꯍꯥꯏꯁ ꯀꯥꯟꯅꯗꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯒꯦ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯐꯨꯕꯤꯗꯨꯅ ꯂꯩꯔꯕꯅꯤꯅ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯇꯛꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯤꯡꯊꯦꯝ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯐꯨꯊꯔꯝꯃꯤ ꯍꯣꯏ ꯅꯪ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯕꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯉꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯃꯈꯣꯏ ꯅꯨꯄꯥꯅ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯏꯃꯨꯡꯗ ꯑꯣꯏꯅ ꯉꯥꯏꯖꯔꯝꯕꯅꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯥꯡꯒꯣꯜ ꯊꯣꯛꯇꯨꯅ ꯉꯥꯏꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩ ꯏꯃꯨꯡꯗ ꯂꯩꯔꯨꯔꯤ ꯃꯥ ꯍꯜꯂꯛꯄ ꯊꯣꯛꯂꯒ ꯉꯥꯏꯔꯝꯗꯦ ꯍꯥꯏꯅ ꯐꯨꯕꯤ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯀꯔꯤ ꯑꯗꯨꯗꯤ ꯅꯪ ꯃꯤꯅ ꯑꯃꯥꯡꯕ ꯆꯥꯎ ꯍꯥꯏꯔꯁꯨ ꯅꯪ ꯆꯥꯔꯗ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯥꯏꯅꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯆꯩ ꯐꯖꯅ ꯅꯤꯔꯦꯅꯦꯀꯣ ꯐꯩ ꯅꯪ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯁꯤꯡꯒꯥꯏꯕꯥꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯇꯥꯅ ꯁꯥꯟꯊꯔꯛꯏ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯟꯈꯤꯕꯗꯒꯤ ꯂꯦꯝꯕꯤ ꯁꯅꯥ ꯂꯦꯛꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ
ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯡꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯁꯤꯔꯣ ꯅꯪꯇ ꯁꯤꯖꯈ꯭ꯔꯣ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯋꯥꯔꯕꯅꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯌꯦꯡꯅꯤꯡꯗꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯁꯨ ꯁꯤꯖꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯤꯈꯠꯇꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯦꯅꯥꯠꯀ ꯂꯧꯊꯣꯛꯇ ꯃꯈꯩ ꯇꯥꯗꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯤ꯫ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯌꯥꯍꯤꯠ ꯇꯥꯟꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯅꯤꯁꯥ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛꯏ꯫ ꯅꯨꯄꯤ ꯍꯧꯒꯠꯂꯣꯗꯅ ꯁꯨꯝ ꯇꯨꯝꯁꯤꯜ ꯂꯩꯔꯤꯁꯤꯕꯨ ꯑꯩ ꯁꯥꯎꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯧꯗꯣꯛꯇꯨꯅ ꯀꯧꯏ꯫ ꯇꯥꯔꯛꯇꯕꯗꯒꯤ ꯃꯁꯥ ꯑꯃꯨꯛ ꯅꯣꯝꯗꯨꯅ ꯑꯣꯏ ꯑꯣꯏ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯁꯥ ꯄꯥꯏꯔꯛꯄꯗꯗꯤ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯄꯨꯝꯏꯪ ꯏꯪꯊꯗꯨꯅ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯄꯥꯈꯠꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯗꯨꯅ ꯀꯧꯔꯨꯔꯦ꯫ ꯈꯨꯔꯥ ꯈꯤꯇ ꯐꯖꯅ ꯌꯦꯡꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯂꯅꯨ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯃꯤꯍꯨꯜꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯤꯍꯨꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯃꯥꯏꯕꯗꯨ ꯃꯃꯤꯠ ꯑꯣꯟꯈꯠꯇꯨꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯉꯛꯏ꯫ ꯈꯨꯔꯥ ꯀꯩꯗꯧꯔꯒꯦ? ꯅꯤꯡꯊꯦꯝ ꯏꯃꯧꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯋꯥꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯊꯅꯝꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯃꯁꯤ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯨꯝ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯣꯏꯅ ꯂꯥꯛꯅꯔꯤ꯫ ꯅꯤꯡꯊꯦꯝ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯕ ꯃꯈꯩ ꯀꯟꯅ ꯇꯦꯡꯊꯥꯔꯤ꯫ ꯃꯌꯥꯝꯅꯗꯤ ꯈꯜꯂꯤ, ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯀꯌꯥꯗ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯇꯥꯠ ꯉꯥꯛꯇꯅꯤ꯫ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯕꯒꯤ ꯗꯁꯥ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯅꯤ꯫ ꯃꯌꯥꯝꯁꯨ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈ꯭ꯔꯦ ꯃꯥꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤꯕꯗꯨꯗ꯫ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ ꯌꯦꯡꯕ ꯉꯝꯗꯦꯗ꯫ ꯋꯥꯍꯩ ꯁꯤꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯥ ꯑꯍꯨꯝꯃꯨꯛꯇꯤ ꯋꯥꯔꯁꯨ ꯋꯥꯅ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯤ ꯑꯅꯤꯁꯨꯕ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯨꯝ ꯃꯥꯅ ꯉꯥꯡꯁꯛꯄ ꯑꯣꯠ ꯅꯩꯕꯗ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯑꯃ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯍꯟꯗꯛꯀꯤ ꯅꯨꯄꯤ ꯑꯅꯤꯁꯨꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯑꯩꯒ ꯂꯦꯝꯕꯤ ꯁꯅꯥꯒꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯥꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯤꯗꯨꯅꯅꯦ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯂꯔꯣꯏ꯫ ꯍꯌꯦꯡꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯑꯩꯒꯤ ꯃꯊꯪꯒꯤ ꯅꯨꯄꯤ ꯑꯃ ꯌꯦꯡꯕ ꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯈꯔ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯄꯗ ꯅꯣꯡꯃ ꯀꯦꯊꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯇꯅꯧꯔꯕ ꯈꯨꯠꯁꯥꯁꯤꯡꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯈꯣꯏꯔꯣꯝ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯈꯜꯂꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯑꯩꯒꯤ ꯑꯅꯤꯁꯨꯕꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯗꯤ ꯀꯌꯥꯗ ꯐꯖꯔꯕ ꯇꯕꯥꯔꯕ ꯀꯨꯆꯨꯁꯤꯗ ꯁꯥꯔꯕ ꯅꯨꯡꯁꯥꯁꯤꯅ ꯌꯩꯕꯒꯤ ꯉꯥꯡꯇꯛ ꯇꯧꯕ ꯈꯖꯥꯏ ꯇꯕꯥꯔꯕ ꯊꯣꯠꯂ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜ ꯍꯩꯁ ꯃꯁꯤ ꯏꯆꯝ ꯆꯝꯃꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯒꯗꯕ ꯃꯤꯅꯤ ꯑꯩ ꯈꯪꯏ ꯃꯁꯤ ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯍꯧꯗꯕ ꯌꯥꯗꯦ ꯑꯃꯨꯛꯇ ꯍꯪꯍꯧꯈꯤꯒꯦ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯍꯧꯒꯦꯕ ꯀꯦꯊꯕꯤ ꯃꯃꯤꯠꯇꯨꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯤꯠ ꯆꯥꯅꯕ ꯉꯝꯗꯕꯒꯨꯝ ꯃꯃꯥꯏ ꯂꯩꯃꯥꯏꯗ ꯂꯨꯞꯊꯗꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯍꯥꯏꯕꯤꯌꯨꯗꯣ ꯏꯕꯦꯝꯃꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇ ꯈꯪꯖꯍꯧꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯀꯦꯊꯕꯤ ꯀꯧꯖꯩ ꯑꯩ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯗꯣꯟ ꯑꯁꯤꯃꯛꯇꯗꯒꯤꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯃꯤꯡ ꯂꯩꯐꯝꯁꯨ ꯈꯪꯂꯕꯅꯤꯅ ꯅꯣꯡꯃ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯀꯦꯊꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯆꯞ ꯆꯥꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯔꯒꯦ ꯑꯁꯨꯝ ꯈꯜꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯦꯝ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯀꯣꯏꯕ ꯂꯥꯛꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯀꯦꯊꯕꯤꯕꯨ ꯀꯧꯊꯣꯛꯍꯜꯂꯨꯔꯤ ꯀꯦꯊꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯔꯛꯂꯤ ꯀꯦꯊꯕꯤ ꯑꯩꯗꯤ ꯅꯪ ꯎꯅꯤꯡꯃꯟꯈꯤꯗꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯁꯦ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯒꯨꯟ ꯆꯞ ꯆꯥꯅ ꯆꯦꯜꯂꯤ ꯅꯪꯒꯤ ꯏꯪ ꯇꯞꯆꯕ ꯅꯊꯛ ꯊꯣꯡꯕꯗ ꯅꯔꯨ ꯂꯨꯞꯅ ꯆꯠꯆꯕ ꯑꯩꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏ ꯁꯣꯝꯅ ꯑꯩꯕꯨ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯤ ꯑꯗꯨꯗꯤ ꯋꯥꯁꯦ ꯀꯣꯏꯔꯨꯗꯅ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯅꯪ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯑꯍꯟ ꯊꯥꯔꯛꯂꯒꯦꯀꯣ ꯀꯦꯊꯕꯤꯁꯨ ꯍꯣꯏ ꯊꯥꯔꯛꯑꯣ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯞꯊꯈꯤ
ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯗꯨꯅ ꯄꯤꯛꯇꯛꯅ ꯂꯧꯈꯠꯇꯨꯅ ꯂꯨꯍꯣꯡꯕꯤꯔꯤ꯫ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯇꯧꯒꯨꯝ ꯀꯦꯊꯕꯤꯁꯨ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠꯄ ꯁꯦꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯆꯩꯅꯤꯡꯕ ꯆꯩꯕꯗ ꯂꯦꯝꯕꯤ ꯁꯅꯥꯒꯨꯝ ꯀꯦꯊꯕꯤꯁꯨ ꯃꯃꯥꯏ ꯂꯨꯞꯊꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥ ꯑꯃꯐꯥꯎ ꯍꯪꯒꯠꯅ ꯈꯨꯝꯂꯨꯗꯦ꯫ ꯃꯈꯨꯠ ꯊꯥꯔꯕꯁꯨ ꯈꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯄꯥꯝ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯕꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯗꯅꯕ ꯀꯞꯇꯨꯅ ꯍꯥꯏꯖꯩ꯫ ꯃꯁꯤꯗꯅꯤ ꯅꯤꯡꯊꯦꯝꯅ ꯃꯊꯕꯥꯛ ꯐꯟꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗ ꯒꯞꯁꯞ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕꯁꯤ꯫ ꯃꯇꯥꯎꯁꯤꯡꯒ ꯄꯨꯟꯕꯗ ꯅꯤꯡꯊꯦꯝꯅ ꯏꯇꯥꯎꯗꯣꯝꯃ, ꯏꯇꯥꯎ ꯃꯥꯂꯪ, ꯅꯣꯏꯁꯤ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ꯫ ꯁꯤ ꯑꯩꯗꯧꯅ ꯇꯧꯖꯧꯅꯦ ꯅꯣꯏꯁꯨ꯫ ꯅꯨꯄꯤ ꯋꯥꯔꯛꯄ ꯀꯃꯥꯏꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧꯅꯦ꯫ ꯁꯤꯁꯦ ꯅꯣꯏ ꯅꯇꯩꯃꯗꯤꯅꯦ ꯑꯩꯒꯤ ꯌꯥꯊꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯇꯣꯝꯕꯅ ꯑꯩꯁꯨ ꯍꯥꯏꯕꯅꯦ ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯪꯗꯤ ꯐꯖꯅ ꯀꯦꯕꯖꯥꯠꯅꯤ꯫ ꯃꯥꯂꯪꯅ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯁꯨꯝꯅꯕ ꯃꯟꯇ꯭ꯔꯗꯣ ꯈꯔ ꯍꯥꯏꯌꯨꯗꯅ꯫ ꯑꯃꯠꯇꯁꯨ ꯅꯠꯇꯦ, ꯑꯅꯤꯃꯛꯄꯨ ꯏꯇꯥꯎꯅ ꯋꯥ ꯑꯃꯇ ꯍꯥꯏꯕꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯣꯏꯗꯤꯅꯦ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯂꯤꯉꯩ ꯃꯥꯅ ꯇꯔꯥ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯏ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯑꯃ ꯉꯥꯡꯂꯤꯉꯩꯗꯅꯦ ꯃꯥꯅ ꯀꯕꯛ ꯄꯣꯛꯄꯒ ꯃꯆꯤꯟꯗꯣ ꯄꯣꯛꯂꯛꯄꯗꯗꯤ ꯑꯩ ꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯅ ꯂꯩꯊꯣꯛꯂꯤꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯉꯝꯅꯕ ꯏꯇꯥꯎꯒꯤ ꯃꯟꯇ꯭ꯔꯗꯣ ꯈꯔ ꯇꯥꯛꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯕ ꯏꯇꯥꯎ, ꯌꯥꯝꯅ ꯂꯨꯕ ꯃꯟꯇ꯭ꯔꯅꯤꯗ꯫ ꯅꯣꯏꯗ ꯇꯔꯥꯏꯅ ꯍꯦꯛꯇ ꯇꯥꯛꯄꯁꯨ ꯌꯥꯄꯣꯟꯇꯦ꯫ ꯃꯥꯂꯪꯅ ꯏꯇꯥꯎ, ꯇꯤꯟꯅꯔꯒ ꯋꯥꯗꯤ ꯂꯣꯠꯅꯒꯨꯝꯁꯤꯗ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯒ ꯏꯇꯥꯎꯅ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯏꯇꯥꯎꯒꯤ ꯊꯃꯣꯏꯗꯨ ꯈꯔꯗꯤ ꯈꯟꯃꯟꯗ꯭ꯔꯣ ꯑꯗꯨꯕꯨ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦꯀꯣ꯫ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯒꯦ ꯍꯥꯏꯔꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯅꯧꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯒꯗꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯍꯟꯒꯗꯕ, ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯇꯣꯛꯍꯟꯒꯗꯕ꯫ ꯃꯗꯨꯗ ꯃꯅꯝ ꯀꯜꯂꯦꯗꯅ ꯇꯛ ꯇꯛꯀꯩ ꯄꯨꯊꯒꯗꯕ꯫ ꯌꯨꯝꯁꯤꯒꯤ ꯃꯀꯣꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯇꯣꯝꯕꯅ ꯑꯗꯨꯗꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯍꯧꯕꯗꯒꯤ ꯍꯧꯅꯁꯨ ꯋꯥꯔꯛꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯉꯝ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯅꯔꯨꯗꯅ꯫ ꯃꯥꯂꯪꯅ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤꯅꯦ ꯃꯥꯒꯤ ꯏꯁꯧꯗ ꯃꯅꯥꯛ ꯆꯪꯕ ꯐꯥꯎꯕ ꯑꯩꯗꯤ ꯇꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯏꯇꯥꯎꯒꯤ ꯂꯥꯏꯕꯛꯇꯣ ꯃꯊꯪ ꯃꯄꯣꯛ ꯉꯥꯏꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯏꯇꯥꯎ꯫ ꯑꯣꯏꯔꯔꯣꯏ ꯑꯗꯨꯃꯗꯤ ꯑꯩꯒꯤꯁꯨꯅꯦ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯃꯁꯛꯇꯨꯗ ꯎꯕꯗꯅꯦ ꯋꯥ ꯍꯥꯏꯒꯗꯕ ꯐꯥꯎꯕ ꯇꯜꯂꯤ꯫ ꯑꯣꯏꯗ꯭ꯔꯒꯅ ꯅꯣꯏꯗ ꯋꯥꯖꯔꯦꯗꯅ ꯑꯩꯅ ꯋꯥꯔꯨ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯍꯥꯏꯅꯤꯡꯗꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗ ꯀꯜꯂꯛꯄ ꯃꯤꯁꯨ ꯍꯦꯛ ꯌꯥꯎꯔꯤꯕꯅꯤꯗ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯂꯥꯏꯕꯛꯅꯤꯅ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯂꯧꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯅꯠꯇ꯭ꯔꯅꯦ ꯕꯣꯟꯙꯨ ꯑꯅꯤꯈꯛ? ꯑꯅꯤꯗꯨꯁꯨ ꯃꯥꯅꯦ ꯆꯨꯝꯃꯦ ꯏꯇꯥꯎꯅ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯤꯃꯥꯡ ꯊꯣꯛꯂꯒ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯦꯜꯂꯤ꯫ ꯑꯩ ꯃꯉꯥꯏꯔꯦ ꯑꯀꯟꯕ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ꯫ ꯃꯥꯒꯤ ꯃꯇꯧꯗ ꯈꯔ ꯑꯃꯅ ꯅꯣꯛꯅꯔꯤ, ꯈꯔ ꯑꯃꯅ ꯐꯩ ꯍꯥꯏꯅ ꯀꯜꯂꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯦꯊꯕꯤꯕꯨ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯍꯟꯗ ꯇꯧꯈꯤꯕꯒꯨꯝ ꯑꯣꯠꯄ ꯅꯩꯕ ꯑꯗꯨꯝ ꯆꯠꯊꯕꯤꯔꯝꯃꯤ꯫ ꯂꯧꯕꯤ ꯈꯣꯡꯕꯤꯕ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕꯅꯆꯤꯡꯕꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯒꯨꯝ ꯍꯟꯗꯛꯀꯤ ꯑꯁꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯒꯩ ꯌꯥꯅꯤ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯀꯦꯊꯕꯤꯗꯤ ꯃꯥꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯈꯪꯂꯝꯗꯦ꯫ ꯀꯦꯊꯕꯤ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯂꯨꯍꯣꯡꯂꯛꯇ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯒꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯗꯣꯛꯄ ꯂꯣꯏꯔꯕꯅꯤ꯫ ꯃꯥꯁꯤ ꯀꯔꯝꯕ ꯃꯤꯅꯣ, ꯀꯔꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯂꯕ ꯃꯇꯨꯡ ꯋꯥꯔꯛꯀꯤ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯇꯧ, ꯅꯤꯡꯊꯦꯝꯅ ꯐꯨꯕ ꯆꯩꯕꯗ ꯈꯨꯝꯗꯕ, ꯄꯨꯝꯅꯃꯛꯇꯨ ꯃꯥꯒꯤ ꯁꯥꯁꯤꯟꯅꯕ ꯃꯇꯧ ꯑꯃꯗꯤ ꯃꯥꯒꯤ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯈꯔ ꯃꯥꯅ ꯇꯨꯃꯤꯟꯅ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯥꯒꯤ ꯑꯁꯣꯟꯕ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯦꯝꯅ ꯃꯃꯧꯒꯤ ꯑꯁꯣꯏꯕ ꯑꯁꯣꯟꯕ ꯊꯤꯕꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯇꯟꯖꯥ ꯉꯥꯏꯕꯒꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯦꯝ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯇꯨꯝꯕ ꯍꯧꯒꯠꯄꯒ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛꯁꯨ ꯊꯣꯡꯂꯝꯗ꯭ꯔꯦ, ꯀꯦꯊꯕꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯐꯨ ꯎꯌꯥꯟꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯃꯩꯊꯛꯇ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯤꯕ ꯏꯁꯤꯡꯒꯨꯝ ꯌꯥꯝ ꯁꯥꯎꯅ ꯀꯦꯊꯕꯤ ꯊꯤꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯦꯊꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯣꯏ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯒꯤ ꯆꯥꯛꯇꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯤꯁꯦ
Nang ngaurabra, ha? Nang aigi kutta siningraba. ꯀꯦꯊꯕꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯍꯀꯥꯝ ꯆꯟꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯈꯣꯡ ꯑꯅꯤꯗꯨ ꯐꯃꯨꯡꯗꯨꯗ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯩꯗꯧꯔꯦ ꯀꯩ ꯄꯥꯝꯃꯦ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯉꯥꯡꯂꯛꯄꯁꯤ ꯇꯥꯕꯗ ꯅꯤꯡꯊꯦꯝꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯔꯝꯕꯅ ꯀꯣꯛꯆꯛꯄ ꯑꯉꯥꯎꯕ ꯋꯥꯍꯪꯅꯣ ꯅꯪꯅ ꯍꯪꯂꯤꯗꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯩ ꯆꯥꯛꯇꯤ ꯀꯗꯥꯏꯅꯣ ꯀꯦꯊꯕꯤ ꯀꯔꯤꯁꯨ ꯊꯋꯥꯏꯗ ꯍꯀꯥꯝ ꯂꯥꯎꯅ ꯆꯟꯗꯨꯅ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯤꯛꯏ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯣ ꯑꯗꯨꯔꯣ ꯑꯁ ꯑꯩꯗꯤꯅꯦ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯋꯥꯃꯟꯗꯅ ꯉꯥꯛꯇ ꯑꯗꯨꯝ ꯇꯨꯝꯈꯤꯒꯦꯅ ꯇꯨꯝꯃꯨꯔꯦ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤꯗ ꯑꯗꯣ ꯅꯪꯅ ꯆꯥꯛ ꯂꯥꯝꯃꯒꯅ ꯆꯥꯛꯈꯨꯝꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯗꯨꯗꯤ ꯅꯪꯁꯨ ꯅꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤ ꯆꯪꯁꯤꯜꯂꯒ ꯀꯣꯛ ꯊꯣꯡꯂꯨꯁꯨꯗꯅ ꯂꯥꯝꯃꯗꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯑꯣꯏꯗꯅ ꯈꯨꯝꯂꯛꯄꯁꯤꯗ ꯅꯤꯡꯊꯦꯝꯗꯤ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯂ ꯃꯥꯜꯂꯤ ꯃꯃꯥꯏꯗꯨ ꯁꯥꯎꯅꯤꯡꯕꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯀꯔꯤ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯅꯁꯝꯗꯨ ꯈꯨꯠꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯒꯦ ꯅꯈꯣꯡꯅ ꯈꯨꯠꯀꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯨꯗꯦꯛꯀꯦ ꯂꯩꯔꯝ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯐꯨꯔꯒꯦ ꯍꯥꯏꯕꯒꯨꯝ ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯦꯊꯕꯤꯁꯨ ꯉꯥꯏꯗꯨꯅ ꯅꯪꯅꯗꯗꯤ ꯉꯝꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯖꯦꯟ ꯁꯦꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯅ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯀꯦꯊꯕꯤ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯂꯩꯊꯦꯛꯂꯒ ꯃꯇꯨꯡꯗ ꯄꯥꯏꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯂꯨꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯝꯁꯤꯜꯂꯤ ꯅꯤꯡꯊꯦꯝ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯑꯣ ꯅꯥꯏꯅꯦ ꯑꯌꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯈꯨꯠ ꯆꯦꯛ ꯇꯧꯔꯦ ꯍꯥꯏꯕꯅꯦ ꯑꯌꯣ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯅꯤꯡꯊꯦꯝ ꯂꯦꯡꯕ ꯑꯣꯠꯄ ꯀꯦꯊꯕꯤꯅ ꯐꯥꯖꯤꯟꯈꯤꯕꯅ ꯉꯝꯂꯝꯗꯦ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯤꯡꯊꯦꯝꯗꯨ ꯀꯦꯊꯕꯤꯒꯤ ꯌꯣꯠ ꯀꯨꯝꯂꯕ ꯃꯈꯨꯠꯇꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯖꯤꯟꯕ ꯉꯝꯂꯝꯃꯤ ꯀꯦꯊꯕꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯨꯔꯣꯏꯕ ꯑꯩꯗꯤ ꯀꯣꯛꯆꯥꯛꯄꯤꯁꯨ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯀꯔꯝꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯒꯅꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯅꯪꯅ ꯈꯜꯂꯤꯕꯣ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯂꯛꯂꯤꯁꯦ ꯅꯪꯒꯤ ꯃꯔꯝꯗ ꯆꯞ ꯆꯥꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗꯅꯤ ꯏꯆꯦ ꯂꯟꯁꯅꯥꯗ ꯅꯪꯅ ꯀꯔꯝꯅ ꯑꯣꯠꯈꯤ ꯃꯥꯅ ꯀꯌꯥꯝ ꯋꯥꯈꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯂꯩꯈꯤꯗ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯪꯁꯦ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯒꯤ ꯑꯩꯕు ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯈꯨꯗꯛꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯅꯈꯨꯠ ꯊꯥꯔꯕ ꯁꯦ ꯁꯤꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯨꯠꯁꯦ ꯊꯨꯗꯦꯛꯀꯗꯕꯅꯤ ꯑꯩꯅ ꯑꯁꯣꯟꯕ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯕ ꯁꯥꯗꯅ ꯂꯩꯕꯁꯤꯗ ꯅꯪꯅ ꯇꯧꯔꯤꯈꯩ ꯌꯥꯔꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯕꯣ ꯇꯟꯖꯥ ꯉꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯄ ꯈꯪꯉꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯀꯣꯛꯇꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯅ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯒꯗꯕ ꯂꯝꯇꯨ ꯋꯥꯏꯔꯝ ꯁꯤꯠꯄ ꯁꯦꯡꯕ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯒ ꯅꯁꯥꯒꯤ ꯐꯤꯔꯣꯜ ꯑꯩꯒꯤꯁꯨ ꯌꯥꯎꯅ ꯅꯪꯅ ꯂꯣꯏꯅ ꯁꯨꯒꯗꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪ ꯏꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯦꯗꯅ ꯀꯔꯝꯅ ꯏꯆꯦ ꯂꯟꯁꯅꯥ ꯁꯤꯈꯤ ꯍꯥꯏꯕꯗꯣ ꯈꯨꯟꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗ ꯆꯠꯇꯨꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯃꯗꯨꯗ ꯅꯪ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯁꯥꯅ ꯈꯪꯖꯔꯣ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏꯅ ꯂꯩ ꯃꯗꯨ ꯍꯦꯛ ꯈꯪꯈꯤꯕꯗ ꯅꯪꯗꯤ ꯐꯨꯕꯗꯁꯨ ꯁꯤꯔꯅꯤ ꯈꯨꯟꯁꯤꯗ ꯅꯁꯥꯗꯤ ꯂꯥꯏꯔꯗꯅ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯐꯥꯎꯕ ꯐꯨꯝꯍꯟꯕꯤꯔꯔꯣꯏ ꯋꯥꯍꯩꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯤ ꯎꯁꯤꯠꯇꯕ ꯃꯌꯥꯝꯗꯨ ꯀꯤꯟꯊꯔꯛꯇꯨꯅ ꯎꯠ ꯑꯣꯟꯈ꯭ꯔꯦ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪ ꯑꯗꯨꯝꯇꯗꯤ ꯇꯧꯅꯨ ꯃꯗꯨ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯇꯥꯏꯕꯛꯁꯤꯗ ꯍꯤꯡꯅ ꯂꯩꯔꯔꯣꯏ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏꯗꯧꯔꯤꯕ ꯑꯩꯗꯤ ꯑꯗꯨ ꯐꯠꯇꯕ ꯅꯪꯕꯨ ꯑꯃꯨꯛ ꯁꯣꯏꯈ꯭ꯔꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯜꯂꯣꯗꯅ ꯃꯗꯨꯁꯨ ꯇꯧꯗꯦ ꯅꯊ꯭ꯋꯥꯏꯗꯣ ꯍꯤꯡꯅꯤꯡꯂꯕꯗꯤꯅꯦ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯒꯗꯕ ꯈꯪꯉꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯄꯨꯟꯁꯤ ꯃꯊꯛ ꯃꯈꯥ ꯄꯨꯔꯥ ꯑꯣꯟꯕ ꯍꯥꯏꯗꯨ ꯑꯣꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯀꯦꯊꯕꯤꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯐꯝꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯆꯥꯛꯇꯨ ꯆꯦꯡ ꯆꯪꯗꯨꯅ ꯆꯥꯕ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯍꯜꯂꯝꯃꯤ ꯌꯨꯝꯁꯤꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯇꯧꯁꯤ ꯂꯩꯀꯥꯏꯅ ꯎꯔꯗꯨꯅ ꯑꯃꯗꯒꯤ ꯑꯃꯗ ꯄꯨꯡꯁꯟ ꯁꯟꯗꯣꯛꯄꯤꯔꯝꯃꯤ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯆꯠꯂꯤꯕ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯀꯨꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯤ ꯁꯨꯔꯤꯕ ꯅꯤꯡꯊꯦꯝꯕꯨ ꯆꯤꯞꯊ ꯌꯦꯡꯅꯔꯤ ꯃꯇꯝ ꯑꯃꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯃꯇꯨ ꯄꯨꯊꯔꯝꯕ ꯅꯨꯄꯥꯗꯨ
ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤ꯫ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯥꯂꯪ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯦꯝ, ꯀꯔꯤ ꯊꯕꯛꯅ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯀꯦꯊꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯇꯥ ꯃꯥꯂꯪ, ꯃꯁꯤꯗ ꯇꯥ ꯃꯥꯂꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕꯅꯤ꯫ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯋꯥꯁꯤ ꯇꯥꯕꯗ ꯃꯥꯂꯪꯁꯨ ꯀꯨꯏꯅ ꯂꯩꯊꯕ ꯇꯜꯂꯗꯨꯅ ꯅꯣꯛꯅꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯅꯣꯡꯃ ꯀꯦꯊꯕꯤꯅ, ꯅꯨꯄꯥ, ꯍꯣꯔꯦꯜꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯈꯔ ꯍꯣꯜꯂꯨ꯫ ꯅꯨꯄꯥꯅꯕꯨ ꯏꯁꯤꯡ ꯍꯣꯠꯅꯕ꯭ꯔꯣ? ꯉꯝꯃꯣꯏꯗ, ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯅꯨꯄꯤ ꯐꯨꯕ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯨꯠꯇꯨꯅ ꯅꯨꯄꯤ ꯍꯥꯠꯄꯗꯤ ꯏꯀꯥꯏꯗꯕ꯭ꯔꯣ? ꯍꯥ? ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯈꯨꯟꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯁꯤꯡꯗ ꯆꯠꯇꯨꯅ ꯇꯝꯗꯣ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯈꯜꯂꯣ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝ ꯋꯥ ꯐꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯌꯥꯗꯅꯤ ꯀꯥꯍꯧꯕ ꯃꯈꯥꯗꯤ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯤꯡꯊꯦꯝ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯑꯗꯨꯝ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯁꯥꯎꯗꯨꯅ ꯐꯨꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯀꯦꯊꯕꯤꯅ ꯁꯥꯎꯗꯨꯅ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯪꯒꯟꯗ ꯀꯟꯊꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯖꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯔꯛꯇꯨꯅ ꯀꯨꯝꯍꯩꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯃꯌꯥꯝꯅ, ꯍꯩꯃꯥ, ꯀꯩꯅꯣꯅꯦꯍꯦ, ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯨꯛ ꯄꯤꯛꯄꯁꯤꯅ ꯇꯥꯟꯅꯔꯒ ꯃꯥꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟ ꯂꯩꯔꯦꯅꯦ ꯁꯦ꯫ ꯂꯥꯎꯍꯦ ꯂꯥꯎꯍꯦ, ꯌꯦꯡꯅꯍꯧꯔꯣ ꯂꯥꯎꯍꯦ꯫ ꯑꯁꯨꯝꯅꯁꯨ ꯃꯌꯥꯝꯗꯨ ꯉꯥꯡꯅꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯆꯦꯟꯅ ꯆꯦꯟꯅ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯅꯪꯒꯤ ꯁꯨꯝꯆꯤꯠꯇꯨꯗ ꯊꯝꯃꯣ, ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦ꯫ ꯀꯔꯤꯒꯤ ꯁꯣꯏꯕ? ꯀꯔꯤꯒꯤ ꯂꯥꯟꯕ? ꯃꯇꯝ ꯑꯃꯗ ꯅꯪꯅ ꯏꯆꯦꯗ ꯇꯧꯈꯤꯕꯁꯤꯡꯗꯨꯗꯤ ꯅꯪ ꯂꯥꯜꯂꯦ ꯈꯪꯗꯕ꯭ꯔꯥ? ꯍꯥ? ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯁꯨꯝꯆꯤꯠꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯪꯒꯟꯗ ꯁꯥꯟꯊꯩ꯫ ꯂꯩꯀꯥꯏꯗꯨꯗꯒꯤ ꯍꯟꯅꯨꯕꯤ ꯑꯃꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯎꯕꯗ ꯃꯐꯥꯏꯒꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯒꯩ ꯅꯣꯛꯇꯨꯅ ꯂꯥꯎꯔꯛꯏ, ꯁꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗꯒꯤ ꯅꯣꯏꯒꯤꯁꯤ ꯌꯦꯡꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯅꯦꯍꯦ꯫ ꯅꯤꯡꯊꯦꯝ, ꯑꯔꯣꯏꯕꯗ ꯅꯪꯒ ꯆꯥꯟꯅꯕ ꯅꯨꯄꯤ ꯑꯃꯗꯤ ꯐꯪꯂꯦꯗꯅ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯤꯡꯊꯦꯝ ꯍꯥꯟꯅꯒꯤ ꯅꯤꯡꯊꯦꯝ ꯁꯨꯡꯑꯣꯏ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯃꯥꯒꯤ ꯅꯧꯅ ꯐꯪꯂꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨ ꯃꯁꯥꯅ ꯌꯥꯖꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯐꯤꯖꯨ ꯐꯤꯖꯥꯝꯕꯅꯆꯤꯡꯕ ꯏꯃꯨꯡꯗꯣ ꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯄꯨꯔꯝꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯜꯂꯛꯄ ꯃꯇꯧꯁꯤꯗ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯅꯤꯡꯊꯦꯝ ꯎꯕꯗ ꯉꯥꯡꯅꯔꯝꯃꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯅꯤꯡꯊꯦꯝ ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯤ ꯎꯁꯤꯠꯂꯝꯈꯤꯗ꯭ꯔꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦꯅꯦ꯫ ꯍꯥꯟꯅꯗꯤ ꯃꯥꯅ ꯎꯁꯤꯠꯄ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯎꯕꯁꯦ ꯃꯉꯛ ꯐꯥꯎꯕ ꯀꯟꯅ ꯍꯥꯏꯒꯠꯈꯤꯗ꯭ꯔꯦ꯫ ꯕꯦꯕꯥꯔꯅ ꯕꯦꯕꯥꯔ ꯐꯖꯔꯛꯂꯤꯕ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯅ ꯃꯔꯣꯜ ꯑꯃ ꯊꯋꯥꯏ ꯌꯥꯎꯈꯠꯂꯛꯂꯤꯕ, ꯅꯍꯥꯟꯋꯥꯏ ꯅꯠꯇ꯭ꯔꯦ, ꯋꯥꯈꯜ ꯌꯥꯝ ꯇꯥꯈ꯭ꯔꯦꯅꯦ ꯃꯁꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯋꯥꯈꯜ ꯍꯣꯡꯂꯛꯄꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯍꯟ ꯅꯨꯄꯤ ꯍꯥꯏꯔꯦꯗꯅ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯕꯒꯤ ꯋꯥꯗꯤ꯫ ꯑꯗꯨꯅ ꯊꯑꯣꯏꯅ ꯃꯈꯣꯏꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ, ꯐꯤ ꯁꯨꯕ ꯂꯥꯛꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ꯫ ꯈꯔ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤ ꯃꯈꯩꯅ ꯑꯁꯨꯝꯅ ꯂꯛꯅꯔꯛꯏ, ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯄꯤ ꯑꯅꯤꯔꯛ ꯊꯤꯕꯁꯤꯕꯨ ꯀꯝꯗꯧꯒꯦꯅꯦ ꯏꯕꯨꯡꯉꯣ? ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯩꯃ꯫ ꯑꯁꯨꯝ ꯈꯨꯝꯂꯝꯃꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯤ꯫ ꯅꯨꯄꯤ ꯃꯈꯩꯗꯨꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯕꯣꯛ ꯊꯝꯕꯥꯜꯗꯨ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯀꯦꯊꯕꯤꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯂꯒ ꯅꯤꯡꯊꯦꯝꯅ ꯁꯨꯃꯥꯡ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯃꯥꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯏꯁꯨ ꯏꯕꯦꯝꯃ ꯀꯦꯊꯕꯤ, ꯑꯕꯣꯛꯁꯦ ꯆꯍꯤ 40 ꯍꯦꯟꯅ ꯍꯤꯡꯂꯛꯄꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯗꯧꯁꯤꯒꯨꯝ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤꯅꯦꯍꯦ꯫ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕ ꯉꯝꯂꯤꯕꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯃꯍꯩ ꯖꯥꯗꯨ ꯄꯥꯏꯒꯦꯕ? ꯀꯦꯊꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯕꯣꯛ, ꯃꯍꯩ ꯖꯥꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ꯫ ꯃꯤꯉꯣꯟꯗ ꯑꯣꯠ ꯅꯩꯕꯇꯅꯤ ꯃꯥꯅ ꯍꯩꯕ꯫ ꯑꯗꯨꯕꯨ ꯃꯇꯧꯗꯤ ꯄꯥꯡꯗꯕ ꯀꯤꯒꯟꯕ ꯃꯤꯅꯤꯅ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯝꯅ ꯂꯥꯏ꯫
ꯅꯁꯨ ꯅꯨꯄꯥ ꯅꯤꯡꯊꯦꯝꯁꯤ ꯃꯤ ꯊꯦꯡꯅꯕ ꯉꯝꯗꯕ ꯄꯥꯡꯗꯕ ꯃꯤꯅꯤ ꯃꯥꯅ ꯉꯝꯗꯧꯕ ꯃꯤꯗꯇꯅꯤ ꯃꯥꯅ ꯀꯜꯂꯤꯁꯦ ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯦꯟꯕ ꯃꯤꯒ ꯊꯦꯡꯅꯕ ꯃꯨꯛꯅꯕꯗꯗꯤꯅꯦ ꯍꯧꯗꯣꯡ ꯑꯇꯦꯕꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯈꯥꯔꯛꯇꯨꯅ ꯅꯪꯕꯨ ꯑꯃꯨꯛ ꯐꯨꯕ ꯆꯩꯕ ꯇꯧꯔꯗꯤ ꯀꯝꯗꯧꯕ ꯑꯕꯣ ꯃꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯇꯅꯕ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯃꯥꯒꯤ ꯅꯥꯄꯜ ꯑꯩꯅ ꯊꯨꯗꯦꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯃꯥꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯁꯦ ꯁꯦꯟꯅꯔꯤꯕ ꯃꯤ ꯈꯔ ꯑꯩꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯅꯤ ꯀꯦꯊꯕꯤꯒꯤ ꯂꯧꯁꯤꯡꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅꯨ ꯄꯦꯜꯂꯗꯨꯅ ꯏꯁꯨ ꯏꯕꯦꯝꯃ ꯏꯁꯨ ꯂꯟꯆꯅꯥ ꯍꯤꯡꯂꯤꯉꯩ ꯅꯪꯁꯦ ꯊꯦꯡꯅꯔꯝꯕ ꯊꯣꯛꯂꯝꯃꯕꯗꯤ ꯏꯁꯨꯗꯣ ꯉꯁꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯖꯔꯝꯒꯅꯤꯀꯣ ꯑꯕꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯏꯆꯦ ꯂꯟꯆꯅꯥꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤ ꯈꯪꯗꯅ ꯎꯠꯄꯤꯔꯤꯕ ꯀꯌꯥꯗ ꯄꯔꯥ ꯇꯝꯕꯤꯔꯤꯕꯅꯤ ꯅꯁꯨ ꯅꯨꯄꯥꯁꯦ ꯃꯥꯅ ꯂꯪꯖꯈꯤꯕ ꯑꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯀꯔꯝꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯄꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯥꯗ ꯀꯔꯝꯅ ꯍꯤꯡꯉꯤ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯧꯔꯣ ꯑꯕꯣꯛꯅꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯕꯣꯛ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡꯊꯧꯅ ꯄꯥꯜꯂꯨꯀꯣ ꯑꯕꯣꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯑꯕꯣꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯊꯥꯗꯒꯤ ꯆꯍꯤ ꯑꯣꯜꯂꯛꯈꯤ ꯏꯃꯨꯡ ꯀꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯀꯥꯔꯝꯕ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯊꯣꯠ ꯅꯧꯔꯛꯂꯤ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯀꯣꯏꯕꯗ ꯏꯀꯥꯏꯔꯛꯇ꯭ꯔꯦ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯄꯗ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯅ ꯂꯛꯅꯕ ꯀꯔꯦꯝꯅꯕꯅ ꯆꯤꯡꯕ ꯇꯧꯕꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡꯅ ꯀꯀꯥ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯁꯨ ꯀꯀꯥꯗꯧꯅ ꯀꯔꯝꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯝꯕꯤꯌꯨꯗꯅ ꯑꯁꯨꯝ ꯂꯧꯁꯤꯜꯂꯝꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯍꯩ ꯃꯍꯩ ꯆꯦꯟꯅꯈꯤ ꯅꯤꯡꯊꯦꯝꯁꯨ ꯀꯩꯝꯇ ꯈꯜꯂꯨꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯐꯖꯅ ꯇꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯄꯨꯈ꯭ꯔꯤꯗꯒꯤ ꯃꯀꯣꯛꯇ ꯀꯣꯔꯐꯨ ꯑꯃ ꯊꯥꯡꯒꯠꯂꯤ ꯃꯈꯨꯠꯇ ꯄꯥꯔꯇꯤꯟ ꯑꯃ ꯌꯥꯟꯗꯨꯅ ꯏꯁꯤꯡꯗꯨ ꯅꯤꯛꯊꯣꯛꯇꯅꯕ ꯇꯞꯅ ꯇꯞꯅ ꯀꯥꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯀꯦꯊꯕꯤꯅ ꯃꯥꯒꯤ ꯄꯥꯇ꯭ꯔꯁꯤꯡꯗꯨ ꯏꯁꯤꯡ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯄꯨꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯁꯣꯛꯍꯟꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯤꯗꯨꯅ ꯏꯁꯤꯡꯗꯨ ꯍꯩꯗꯣꯛꯇꯅꯕ ꯇꯞꯅ ꯆꯠꯂꯤꯕꯅꯤ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯌꯨ ꯊꯛꯂꯒ ꯅꯨꯄꯤ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕ ꯇꯥꯛꯂꯝꯕ ꯅꯨꯄꯥꯗꯨ ꯉꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯣꯟꯈꯤꯕꯁꯤꯗ ꯃꯈꯣꯏꯁꯨ ꯅꯤꯡꯊꯦꯝ ꯎꯕꯗ ꯀꯔꯦꯝꯅꯕ ꯍꯧꯔꯛꯏ ꯃꯃꯥꯟꯅꯕ ꯊꯣꯏꯕ ꯀꯧꯕ ꯑꯃꯅ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯂꯥꯎꯗꯅ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯥꯂꯪꯅ ꯍꯥꯏꯔꯨꯅꯤ ꯌꯥꯔꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯕꯗꯤ ꯍꯣꯔꯦꯟ ꯃꯇꯨꯅ ꯑꯃꯨꯛ ꯐꯨꯕꯤꯔꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯥꯝꯕ ꯉꯝꯂꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤꯀꯣ ꯅꯤꯡꯊꯦꯝ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯅ ꯅꯣꯛꯁꯤꯜꯂꯤ ꯅꯤꯡꯊꯦꯝ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯂꯨꯗꯦ ꯍꯥꯏꯔꯨꯕꯁꯨ ꯀꯔꯤ ꯉꯝꯂꯨꯒꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯈꯤꯕꯅ ꯍꯜꯂꯛꯂꯤ ꯌꯨꯝ ꯆꯪꯂꯛꯄꯗ ꯀꯦꯊꯕꯤ ꯐꯤ ꯇꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝ ꯂꯥꯛꯄ ꯎꯕꯗ ꯏꯁꯤꯡꯗꯣ ꯁꯤꯒꯤ ꯈꯣꯡꯍꯥꯝꯕꯟ ꯑꯆꯧꯕ ꯑꯁꯤꯗ ꯍꯩꯖꯤꯜꯂꯒ ꯊꯝꯃꯨ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗꯔꯣ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏ ꯃꯨꯕꯤꯒ ꯑꯂꯨ ꯑꯅꯧꯕꯗꯣ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯤ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯂꯩꯍꯧꯔꯕꯅꯤ ꯃꯗꯨ ꯍꯥꯎꯅ ꯑꯃꯨꯛꯇ ꯏꯔꯣꯜꯂꯛꯑꯣ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗꯕ ꯀꯨꯏꯔꯤ ꯉꯁꯤꯗꯤꯅꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯆꯥꯒꯦ ꯆꯪꯉꯣ ꯆꯪꯉꯣ ꯍꯣꯏ ꯅꯨꯄꯤ ꯑꯁꯨꯝꯅ ꯏꯪꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯝꯗꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯃꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯤ ꯀꯦꯊꯕꯤꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯍꯦꯟꯃꯜꯂ ꯖꯥꯠꯂꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯅ ꯀꯔꯤ ꯑꯁ ꯀꯔꯤꯒꯤ ꯃꯃꯤ ꯃꯔꯥꯡꯅꯣꯗ ꯀꯝꯗꯧꯅ ꯏꯆꯦꯕꯨ ꯃꯥꯅ ꯑꯣꯠꯈꯤꯕꯒꯦ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯃꯥꯅ ꯉꯁꯤ ꯐꯪꯂꯤꯕꯁꯤ ꯇꯧꯁꯅꯨ ꯁꯤ ꯐꯥꯎꯕꯗ ꯈꯪꯍꯟꯒꯗꯕ ꯋꯥꯠꯂꯤꯕꯅꯤ ꯏꯆꯦꯒꯤ ꯊꯃꯣꯏꯅ ꯃꯇꯝꯗꯨꯗ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯐꯨꯕꯤꯕꯒꯤ ꯆꯩꯕꯤꯕꯒꯤ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯆꯩꯊꯦꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯏꯆꯦꯕꯨ ꯐꯨꯕꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤꯁꯨ ꯁꯤꯈꯤꯕ ꯃꯁꯤ ꯋꯥꯠꯂꯤꯗ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯒꯗꯕ ꯃꯥꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯈꯔ ꯋꯥꯖꯔꯁꯨ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯆꯞ ꯆꯥꯅ ꯐꯪꯗ꯭ꯔꯤ ꯃꯁꯥ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯍꯤꯡꯂꯤꯁꯤꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯇꯝꯕꯤꯔꯤꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯅꯨꯄꯤꯕꯨ ꯃꯃꯜ ꯂꯩꯅ ꯈꯜꯍꯟꯅꯕ ꯍꯣꯠꯅꯕꯇꯅꯤ ꯑꯩꯗꯤ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯑꯣꯠꯄꯤ ꯅꯩꯕꯤꯔꯨꯕꯁꯨ ꯇꯧꯗꯦ ꯁꯨꯞꯅꯇꯒꯤ ꯏꯄꯥꯡꯀꯜ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯗꯕꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯈꯪꯍꯟꯕꯇꯅꯤ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯃꯊꯟꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯋꯤ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯒꯤ ꯄꯥꯎꯁꯤ ꯈꯨꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯪꯅꯕ ꯈꯨꯟ ꯐꯥꯎꯕ ꯇꯥꯟꯅꯔꯤ ꯍꯥꯏꯕ ꯏꯟꯕ ꯏꯃꯨꯡ ꯐꯖꯅ ꯀꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯊꯑꯣꯏꯅ ꯈꯩ ꯌꯦꯡꯕ ꯂꯥꯛꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯀꯦꯊꯕꯤ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ
ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯂꯤꯕꯤꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯃꯈꯣꯏꯕꯨ ꯅꯝꯊꯕ ꯉꯝꯗꯅꯕ ꯀꯦꯊꯕꯤꯒꯨꯝ ꯊꯧꯅꯥ ꯂꯩꯌꯨ ꯍꯥꯏꯅ ꯂꯤꯕꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯦꯝꯒꯨꯝꯅ ꯅꯄꯨꯟꯁꯤ ꯂꯣꯝꯒꯅꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯏꯃꯨꯡ ꯀꯣꯏꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯄꯨꯅꯕ ꯀꯦꯊꯕꯤ ꯐꯤ ꯌꯣꯟꯕꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯨꯅ ꯏꯃꯨꯡꯗꯨ ꯀꯣꯝꯅ ꯍꯤꯡꯈꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯥꯒꯤ ꯃꯊꯧ ꯐꯖꯅ ꯇꯧꯅꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯦꯊꯕꯤꯁꯨ ꯃꯆꯦꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯀꯨꯝꯑꯣꯟꯅ ꯂꯥꯛꯄꯗ ꯏꯁꯣꯔꯗ ꯂꯩꯖꯕ ꯀꯠꯆꯗꯨꯅ ꯃꯆꯦꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯅꯤꯖꯩ꯫ ꯑꯁꯨꯝꯅꯁꯨ ꯃꯊꯃꯣꯏꯗꯒꯤ ꯃꯆꯦꯗ ꯇꯝꯖꯩ, ꯏꯆꯦ, ꯏꯆꯦꯒꯤ ꯂꯃꯟ ꯅꯅꯥꯎꯅ ꯁꯤꯡꯕ ꯉꯝꯖꯔꯤ꯫ ꯏꯆꯦ, ꯏꯆꯦꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯎꯅꯍꯧꯗ꯭ꯔꯕꯁꯨ ꯊꯦꯡꯅꯍꯧꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯗꯨꯅ ꯃꯔꯤ ꯑꯣꯏꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯅ ꯆꯠꯄ ꯌꯥꯔꯕꯗꯤ ꯃꯍꯥꯛ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯑꯁꯣꯏꯕ ꯀꯌꯥꯗꯨ ꯁꯦꯝꯗꯣꯛꯆꯗꯨꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯪꯂꯨꯗꯕꯅꯤꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯀꯣꯏꯐꯝ ꯊꯣꯛꯄ ꯀꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯃꯁꯤꯅꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯀꯟꯕ ꯁꯥꯕ ꯑꯣꯠ ꯅꯩꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒ ꯆꯥꯟꯅꯕ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯅꯣꯡꯁꯥ ꯑꯀꯟꯕ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯗꯣꯡ ꯑꯇꯦꯕ ꯑꯣꯟꯈꯤꯕ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯤꯕꯨ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯒ ꯑꯀꯟꯕ ꯀꯩꯁꯨ ꯁꯛꯇꯦ꯫ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ, ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯕ, ꯑꯩ ꯅꯨꯄꯥꯅꯤ, ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯧꯍꯩꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯀꯟꯕꯒꯤꯁꯨ ꯑꯀꯟꯕ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯦꯜꯂꯤ ꯆꯠꯐꯗꯦ꯫